Jeri, ISTV ki pau miyeng tabir pasimbu taram nok jeri ahan badamaru iba pau. Yuhar haba madi atay atopa mahu sagi oiba kudong tiba thorpa matamda kamdong na Jackson thorang lokat kadagi haiba miyam da khangan kray. Pau sandhong pijeri. Awang nupok lamdamasi yuhar hagan ba mafam oibana karigumba yuhar haba thorpa matamda mishimina amadi yum kai kaya amang ata thoangani haina akhang hai kaya na tongan ba mod phongdok narakliba sigi matung ina Manipur da yuhar haba matamda matau karam na ngak thokadage amadi awana tarba sing mateng panggadage haiba miyam da khangan ba oina ngasi Imphal East ki tongan ba mafam kaya da mock exercise pangthokre Konung mamangda leba hapta kangjebung da ngasi ayu pung 10:30 taba matamda doctor fire service ambulance police amade national disaster response force NDRF ki official sing yauna mock exercise tauna ba sem saki yuar haba thorpa matamda awana tarba myoy sing matau karam na kangadagi haibadu mamut tana khangan ba oina palace compound da leba city convention building da mock exercise pangthok tuna miyam da utki Amaromda ngasi mock exercise pangthokiba asigi matangda tongan ba myoy kayana ISTV news da masagi apamba mod phongdok narakhi Zathakiba mock exercise asi official khaktagi oina tawi mission praja singdasu masigi awareness pihaningi yuar harapa matamda mission mamana masa matomda kamdongna Jackson thorang lokatkani amade karamba Sapagadak ba mapamda laigadagi haibana chingba akhang ahesingna tahaningi haiba wafam sing thamnarakhi Mock exercise asi Imphal East ki DC Janims Hospital na chingma mafam sing da supang thoki Ikang thayok silakpaga loinana singda damda ising leisilakta ba amasung laimakhong turel gi ichel ka hena piksilakpana maram oidana kangchup amasung singda water plant miyam da thakna chana ba ising marang kaidabana iroi semba chingthakta leiba water reservoir da ising chingkhatpada khudong chadaba mayoknare asigumba matamasida unauthorized connection tawba amasung pipe sing akai atoi thuandana ba PSED Manipur Water Supply Maintenance Division ina khangalakli Water Supply Act lising matamapal marbudra ni thoigi makada niyom kaina ising lokslamba sing dandi phangba yai hairi Central Jail Sajiwada duty taba vidya personnel amana khaini kauta ahum longki jang cherang de yom silaga pusina ba honarambadagi faduna hangang police station da sinakrai ngasi jail gi SP B Golian mang yauna mafam aduda aran ba thabak toram liba vidya personnel adu faduna hakthengnana na khusina kibani vidya personnel adu gi maming pukhrambam Shyamchan chahi kunthraga mathoi apopalai khidraba P Iboyaima Bisnupur district ke Nacho village dagini additional SP Fanit Khan amade DSP Biren na luchingba timna hairiba vidya personnel asi phabni hari masing matangda SP na makha taba chapchaba action lokhatna na honagani mahagna hek SP oibaga tham phadringi ki mamangda asiguma thabak as lokhatpani fariba myoy singsu mana pigani matungda asiguma thabak asi tawdana ba jail gi mari leinaba singda khanganbaga loinana check tawba matamda marol ahum thokna tawduna yamna checksna khonari haiba wafam phongdoki Nisa mayam sa koi suja ya dabane 3-tier system turga ei phau se phatna check turga changbani aduna sise moina checksin duna phabani matung manau su yaroi thana mayam na sunoi khango sida water jailer mayam se koi si suja yaroi aduga koi na si hingang thana de sinare mathang dai koi na appropriate mari lenaba authority da appropriate action akan action lo nangai aduga atei gi su warning wanangai koi na report togani Imphal West ke additional SP operation ke Mega Chandra na luchingba amade Tarasuba Sam Rifle samasong Imphal West District Commando Unit ke combined team na URF ke kadar ani tongan ba mafam ani da thibo humba chathabada phare hari combined force na thasi ki tang taraga mathoida ahan boina wangu sabale kaidagi laklaga haujikna uchekon Yuvaraj Pali de leiba Thingam Anil Kumar alias Abung chahi kun humdoi apopalai khidraba TH angau sana koba URF ke kadar ma phake mangon 9mm ki pistol ama kapayariba marumanga fangai hari makatana combined force asina palel bazar dagi URF ki active member amasu phagale hari phagalaba kadar adugi mamingna Laishram Gandhi alias Abung kawe mahak wangu sabalekai dagi laikhidraba L Rajan gi machanupani haina Manipur police ki PRO kam SB Nav S Gautam na thokpa cherol aman hari
Tongan tongan ba gari makhal tararongi loan gi mela pangthokthuna miyamda kanaba phangale numit humni chupna chathagada ba gari gi loan mela si khagempali huidrom lekai yumjau lairem bilampakta pangthokhibani LG Motors ki lamjing makhata chathari ba loan mela sida hana gari mamal gi tangkhai thiraga gari loba amade seloina su offer kaya peri masi yausang kumhai asiki yenglaga miyamda khudong chaba pibani haina LG Motors ki assistant manager Salam Babudona ISTV news ta phongdorki Last year, we had 50% deposit to Holaga, LG Motors 50% deposit to the finance to Galising Japan Pibani. Hauzik maruba pau amhona yuar haba madi ate topa mausagi oiba khudong thiba thorpa matamda kamdongna Jackson thorang lokhat kadagi haiba miyam da khangkhre hauzik oinadi ISTV na pijaba pau matang sa lojare miku kharing matungda ahen ba pau sing loina na amhona phangbigani